ꯑꯩꯈꯣꯏ ꯅꯦꯆꯔꯦꯜ ꯀꯦꯂꯥꯃꯤꯇꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯅ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥꯗ ꯍꯧꯖꯤꯛꯁꯤ ꯌꯥꯝꯅ ꯁꯣꯛꯍꯜꯂꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯋꯥꯔꯜꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯥꯏꯅꯥꯗ ꯁꯥꯎꯠ ꯀꯣꯔꯤꯌꯥ ꯏꯚꯟ ꯅꯣꯔꯠ ꯀꯣꯔꯤꯌꯥꯗꯐꯥꯎꯗ ꯑꯩ ꯀꯩꯅꯣ ꯎꯕꯅꯤ ꯁꯔ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯅ ꯉꯁꯤꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤꯡꯗ ꯃꯗꯔ ꯑꯦꯟ ꯁꯟ ꯀꯤꯜ ꯏꯟ ꯇꯃꯦꯡꯂꯣꯡ ꯃꯗꯁ꯭ꯂꯥꯏꯠ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯗꯁ꯭ꯂꯥꯏꯠ ꯇꯧꯗꯨꯅ ꯔꯤꯡꯁꯤꯡꯂꯨꯡ ꯀꯥꯃꯩ ꯑꯔꯥꯎꯟ 32 ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯗꯦꯟꯖꯦꯡꯂꯨꯏ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯃꯗꯁ꯭ꯂꯥꯏꯠꯅ ꯃꯥꯏ ꯌꯨꯝꯁꯦ ꯄꯨꯔꯥ ꯅꯝꯁꯤꯜꯂꯒ ꯃꯃꯥꯒ ꯃꯆꯥꯒꯁꯦ ꯂꯩꯈꯤꯗꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯀꯣꯟꯗꯣꯂꯦꯟꯁ ꯑꯉꯥꯡꯒꯤ ꯂꯩꯇꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯊꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝꯅ ꯚꯥꯏꯔꯦꯜ ꯑꯣꯏꯅ ꯆꯠꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯗ ꯎꯕꯗ ꯃꯁꯥꯗꯣ ꯂꯩꯈꯣꯝꯅ ꯄꯨꯂꯞ ꯂꯨꯞꯄꯒ ꯃꯌꯥꯝꯅ ꯁꯦꯡꯇꯣꯛꯄ ꯇꯧꯕꯁꯤ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯁꯔ ꯃꯐꯝ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗ ꯋꯥꯏꯅꯥꯠꯇꯁꯨ ꯍꯧꯖꯤꯛ ꯑꯣꯜꯃꯣꯁ 150+ ꯗꯦꯠ ꯕꯣꯗꯤꯁ ꯔꯤꯀꯚꯔ ꯇꯧꯔꯤ ꯃꯣꯔ ꯍꯦꯟꯅ ꯐꯪꯉꯛꯈꯤꯕ ꯌꯥꯏ ꯋꯦꯗꯔ ꯀꯟꯗꯤꯁꯟꯁꯨ ꯌꯥꯝꯅ ꯐꯠꯇ꯭ꯔꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯏꯝꯄꯦꯛ ꯃꯌꯥꯝ ꯍꯥꯏꯕ ꯇꯥꯔꯦ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯕꯅ ꯇꯧꯔꯤꯕ ꯐꯠꯇꯕ ꯆꯠꯊꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯏꯝꯄꯦꯛꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯁꯔꯁꯤ ꯊꯝꯖꯒꯦ ꯑꯗꯣ ꯁꯔ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ ꯋꯥꯌꯅꯥꯠꯇ ꯁꯣꯛꯏꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯀꯦꯁ ꯏꯟꯁꯦꯟꯇꯤꯞ ꯃꯈꯣꯏꯗ ꯃꯌꯥꯝ ꯑꯃ ꯄꯤꯅꯦꯅ ꯊꯝꯕꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤꯁꯨ ꯌꯥꯝꯅꯁꯨ ꯃꯣꯏ ꯑꯃꯅꯤ ꯈꯛꯇ ꯂꯩꯇꯕꯅꯦ ꯑꯗꯨꯕꯨ ꯊꯝꯕꯤꯕꯗ ꯃꯆꯦꯠ ꯑꯃꯈꯛꯇꯪ ꯃꯅꯤꯄꯨꯔꯒꯤꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯗꯣꯅ ꯑꯗꯨꯕꯨ ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯒꯣꯔꯃꯦꯟꯒꯤ ꯂꯩꯕꯤꯔꯝꯒꯅꯤ ꯑꯗꯨ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯩꯁꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯩꯈꯣꯏ ꯑꯉꯝꯕ ꯃꯥꯒꯤ ꯋꯥꯔꯕ ꯁꯣꯛꯂꯕ ꯏꯃꯨꯡꯁꯤꯗ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯕꯤꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯃꯁꯤꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤ ꯑꯗꯨꯒ ꯂꯩꯈꯤꯗꯕ ꯏꯃꯨꯡꯒꯤ ꯃꯈꯣꯏꯒꯤ ꯑꯋꯥꯕꯗ ꯑꯩꯍꯥꯛꯀꯤ ꯁꯥꯏꯠꯇꯒꯤꯁꯨ ꯀꯣꯟꯗꯣꯂꯦꯟꯁ ꯍꯥꯔꯠꯐꯦꯜ ꯀꯣꯟꯗꯣꯂꯦꯟꯁ ꯑꯃ ꯊꯝꯖꯔꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯄꯨꯟꯕꯗ ꯍꯧꯖꯤꯛ ꯁꯣꯛꯏꯕ ꯋꯥꯌꯅꯥꯠꯇ ꯔꯦꯜꯋꯦ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯟ ꯑꯅꯤ ꯃꯨꯝꯕꯥꯏ ꯕꯥꯎꯟ ꯇ꯭ꯔꯦꯟ ꯊꯦꯡꯖꯤꯟꯗꯨꯅ ꯁꯣꯛꯈ꯭ꯔꯤꯕ ꯂꯩꯈꯤꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯒꯤ ꯍꯥꯔꯠꯐꯦꯜ ꯀꯣꯟꯗꯣꯂꯦꯟꯁꯦꯁ ꯊꯝꯖꯔꯤ ꯁꯔ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯁꯔꯅ ꯃꯇꯝ ꯈꯔ ꯄꯤꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ